manipur su mafam kaya da u thanari eduga chingdana umangka kokpagi khogi kokthokpa leptri haba tare waza ori ba film asida world environment day pangthokpagi khogi wahan thok ase kamaina ga yimbe leading the world environment day ninga si se jun gi tang manga se duga malengi mafam khuding makta hojik si masi kana tawri ko observe tawri tawdaba yadabani aduna hariba posaksi akoigi yamna kana kyamuk maru hoige na haiba matamda masai planet art se masi never negotiate tawde ko ka dirin mioi bana tawriba human interference haiba tani masina masai gi where it was the planet ana to mean election day mana koi the signal mayama thar a warning mayama pire like tawgunu haibena singba khuda moina hairabada chauba kano koi gi samudra sing asi gi imai jara jara henkalakpa adagi maleng gi city sing sida mai nu hobu matam temperature wangkhatlabani na asai pak and raging warfare kan laksalakpa leidana na siguma amakha kayagi adagi even kana samudra gi iron nungda sagi island mayama lupsilakpa sigumba adagi kana un ga jima pang bak sodorokpa mayama ma adagi heat wave sabagi sang ji india da bo 50 yogi kana laksal ena asina ngasai impact ama ka ko yemi ba sida signal among apane an apiriba asi question te global warming climate change karina industries government ki and infrastructure development mayam singa sina nga sai magi ecosystem the forest kan mayam adi upan jan thal apa khotal ka mayam singa sidagi tholok pot amane ba ko aduna uwa thasi haduna thanari bani alin uwa magi punsi se ai koina yam nungsi ba jane ana uwa ma si average tree amana hingi se saurakna sahi nifu lagini yankai bo hingi ni yankai bo gi di so phazu umna hingi asi yankai dena ta sahi sam laigoi raba khonang pambi me am lairi dena ko aduna saurakna u pambi amana lirin akoina bakam akangai na pari basi akoini oxygen je kanoni magi life span sida kilogram lising ani ga chatret thadu e hari bani lagi nungsi lagi lum basina kilogram wala aga lising ani ga chatret aji kyam yamane at the rate upambi amana ngasai gi magi life span sida sahi amada ko 54 kg of oxygen to the atmosphere is thador imni aduga whole ko yekna woroba carbon dioxide monoxide leidana haiba mayam sing se subsal ini man carbon dioxide se do hingal libani aduna u amagi asuk yama value se aikoini yenga kanda u pano pan yan that pagi mong se yama sing gadabani aduga pham chan san uwa thaba se thaje aiduna world environment day tawrimni aduga amuksu UN gi general secretary na ngarang na hangi message people so high gre malem gi yanaki ko 1.5 kanoni degree centigrade ki oiba sang se lalhan gumjina haibadu upai lete lanthokre hojikti amuk ani 2 degree centigrade ki kana bawdi yoholagum jira ga ina mayam kana hona bagi mission ni maramaduna masidi akhui khatagi oiba ponate tawbudi akhui katanate hairana malem gi pot akoi saruk yadragadi akoi akano masi panam phangoi ko na world environment day lakma matam sida aikoina yamna langba adagi ama tawba ta world environment day ne fashion manba aduga u thare haraga thai badu hingandaba gumba ising chaine khangdaba kiar longne khangdaba u pambi hat poina thokko ko haujagadaba mafam da dum leijara haujagadau thawoina amu odu sem sadana lokthu uraga amuksu laikang da thamjalaga ising chaidana hatok piragadi aduna akoina u ti thabadu yamna lai luribadi hinganbani na hairi base aduna hayo me am si yenga kanda akoina fashion noise lang bana taba wali mai jamin tawri akoi alu tawri na lang buduna taba taseng na ngasai gi action gi matam ne chawina upami se phamsana thaba aduga hinkalhanba manipur gi oina so akoi gi report mayama pire hectare lising forest ki area se hectare lising yankai ni thoi na mang bagi all india gi akoiba ngasai gi report lairabani ko aduna haiba mayam singa si reason behind umang kokthopani poppy plantation number 1 lairibani and then amana shifting cultivation na ngasai gi kana zoom gi kana se matam tension ba sang na mafam amada ngasai gi lok na bo hona daba hata yam ten na pham bong hong bo sina sumaram morini aduna si tau bazu heta thingba yadaba
ba amdi madugi jiba akonogi sana khona ba ngai mayam hingibani na maram madugi alternative economic line ama padana sena ba khona ba sang leiri ba ko simai tawdana haiba ram section na yengba adigi environmental protection gi labor law ek myam sana han si sange liri adubu manipur da di yango popi tha kayam yung mamanghali ba ekar kaya ama tawgi ma deforestation tawri ba manghali ba mayam si yenga kanda number one factor behind the degraded degeneration of the ecology environment just an manisi poppy plantation has become the one reason behind it ko si oira abani maramana alruna saigi environment gi natana nakalama da sunga saigi mi kanoma malim yoba kanoma anda haksang soan ba natraga drug ki kari ki ma mangan ba natana environment da su hoji latana ising masing atmosphere gi awa ma amu theng ni mayam se yeng kanda koina sengna ngasi gi wal environment di lakpa matam da chu amu awa ba nuai ta mayam ta leiraga su masi thabya u tha se hingan se greener manipur ma leiraba kanda ekoi tungi wariba kanoni ising masing gi kari gi aseng mayam se leigani Malayam dasu contribution pigani haiba thamakanda mayam akoi action on lokhamina si thamjari ko